ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯝ ꯑꯃꯗ ꯌꯥꯝꯅ ꯄꯪꯕ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛꯇ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯊꯥꯡ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯧꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯃꯌꯥ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯊꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯥꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯁꯥꯔꯤꯕ ꯅꯨꯄꯥꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ ꯊꯥꯡꯁꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯊꯥꯡꯁꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯥꯡ ꯑꯁꯤ ꯁꯥꯔꯤꯕꯅꯣ? ꯍꯌꯦꯡ ꯂꯥꯟꯐꯝꯗ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯅꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕꯗꯤ ꯍꯥꯠꯇꯅ ꯇꯣꯛꯂꯒꯅꯤ꯫ ꯅꯪꯒꯤ ꯊꯥꯡ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯨꯡꯗ ꯌꯥꯟꯕ ꯃꯇꯝꯗ ꯃꯌꯥꯗꯨꯝ ꯇꯥꯔꯒ ꯇꯣꯛꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯩꯔꯕ ꯃꯇꯨꯡꯗ ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯁꯅꯊꯣꯡꯗ ꯑꯋꯥꯡꯕ ꯎ ꯑꯃ ꯌꯨꯡꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯀꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯞꯂꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯆꯥꯛꯁꯨ ꯑꯃꯠꯇ ꯄꯤꯖꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯞꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯨꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯁꯪꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯀꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯊꯧꯑꯣꯏ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯟꯈꯠꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯊꯧꯔꯤꯅ ꯄꯨꯟꯅꯅꯕ ꯂꯥꯛꯅꯩ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯉꯝꯕ ꯁꯥ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯈꯣꯏ ꯑꯩꯒꯤ ꯁꯪꯒꯣꯝ ꯍꯩꯗꯣꯛꯂꯤꯕꯁꯤ ꯎꯗꯕ꯭ꯔꯥ? ꯑꯩꯗꯤ ꯑꯩꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯍꯩꯗꯣꯛꯄꯒꯤꯗꯃꯛꯇ ꯀꯞꯆꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯅꯌꯨꯝꯗ ꯑꯣꯏꯅ ꯀꯞꯂꯨꯔꯣ, ꯁ꯭ꯋꯥꯏꯗ ꯎꯔꯥꯎ ꯊꯧꯔꯥꯎꯔꯅꯨ꯫ ꯑꯁꯨꯝ ꯃꯈꯥ ꯁꯝꯊꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯂꯛꯄ ꯌꯥꯏꯀꯣ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯣꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯥꯕ ꯏꯃꯨꯡ ꯄꯨꯝꯅꯃꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯗꯨꯕꯨ ꯐꯪꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯊꯥꯡ ꯁꯥꯕ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯣꯛꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯃꯕꯦꯟꯗꯪ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯊꯥꯡ ꯁꯥꯕ ꯇꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯥꯕꯁꯤꯡꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯥꯡ ꯑꯃ ꯁꯥꯍꯜꯂꯨ꯫ ꯏꯅꯤꯡꯊꯧ ꯉꯥꯛꯄꯤꯒꯅꯤꯗꯣ? ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯡ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯦꯞꯅꯈ꯭ꯔꯦ, ꯑꯃꯠꯇꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯕ? ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯅꯍꯥꯟ ꯅꯣꯡꯃ ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯥꯡ ꯁꯥꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯈꯤꯕꯗꯣ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡ ꯁꯥꯕ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯂꯣꯏꯅꯃꯛ ꯇꯣꯛꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯁꯥꯔꯤ꯫ ꯃꯍꯥꯛꯁꯦ ꯊꯥꯡ ꯁꯥꯕꯗ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯃꯥꯅ ꯁꯥꯕ ꯊꯥꯡꯁꯦ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯉꯁꯤꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯆꯠꯇꯨꯅ
ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯃꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯇꯝꯂꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯁꯥꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥꯒꯤ ꯑꯣꯏꯕꯤꯔꯕꯅꯣ?" ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯍꯌꯦꯡꯃꯛ ꯌꯥꯝꯅ ꯊꯧꯕ, ꯅꯨꯡꯕꯨꯁꯨ ꯀꯛꯄ ꯉꯝꯕ ꯊꯥꯡ ꯑꯃ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯍꯥꯛ ꯉꯝꯒꯗ꯭ꯔꯥ?" ꯃꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯈꯤꯒꯦ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ, "ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯉꯝꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯎ ꯌꯨꯡꯗꯨꯅ ꯅꯪꯕꯨ ꯄꯨꯡꯈꯠꯇꯨꯅ ꯅꯨꯡꯁꯥꯗ ꯐꯧꯒꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯕꯣꯛꯅ ꯍꯪꯂꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯀꯧꯕꯗꯤ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯅꯨꯄꯥ ꯃꯆꯥ?" ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯕꯣꯛꯇ ꯇꯝꯂꯦ꯫ ꯃꯗꯨꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯊꯥꯡ ꯑꯗꯣ ꯑꯆꯧꯕ ꯑꯁꯥꯡꯕ ꯑꯃ ꯁꯥꯔꯣ." ꯃꯗꯨꯗꯒꯤꯗꯤ ꯅꯨꯄా ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅ ꯂꯨꯝꯕ ꯑꯊꯥꯕ ꯊꯥꯡ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯕꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯨꯝꯂꯕ ꯊꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯥ ꯃꯆꯥ, ꯊꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯝꯃꯤꯅ, ꯃꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯡꯁꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ? ꯃꯁꯤꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯗꯨꯅꯣ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕꯗꯤ ꯅꯨꯡꯈꯛ ꯀꯛꯄ ꯉꯝꯕ ꯊꯥꯡ ꯑꯃ ꯁꯥꯎ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯂꯥꯟ ꯆꯠꯄꯗ ꯄꯨꯅꯕ ꯊꯥꯡ ꯁꯥꯎ ꯍꯥꯏꯅꯗꯤ ꯍꯥꯏꯕꯤꯈꯤꯗꯦ꯫ ꯏꯅꯤꯡꯊꯧ, ꯈꯨꯠꯂꯥꯏ ꯍꯥꯏꯕꯁꯦ ꯃꯃꯤꯡ ꯇꯣꯉꯥꯜꯂꯤ, ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯐꯝꯁꯨ ꯇꯣꯉꯥꯜꯂꯤ꯫ ꯁꯣꯔꯤꯅ ꯑꯦꯟꯁꯥꯡ ꯁꯦꯝꯃꯤ, ꯊꯥꯡꯖꯧꯅ ꯎ ꯌꯥꯟꯅꯩ, ꯑꯗꯨꯒ ꯊꯥꯡꯁꯥꯡꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯝꯅ ꯑꯩꯒꯤꯁꯨꯅꯦ ꯅꯨꯡ ꯀꯛꯅꯅꯕ ꯅꯨꯡꯀꯛ ꯊꯥꯡꯅꯤ." ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯄꯦꯜꯂꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯊꯥꯡ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯡ ꯑꯗꯨ ꯀꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯗꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯄꯤꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ, ꯅꯤꯡꯊꯧꯅ ꯈꯟꯒꯠꯂꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯏꯁꯥ, ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯈꯠꯂꯨꯆꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, "ꯍꯟꯗꯛꯃꯨꯛꯀ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯀꯔꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯑꯃꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ
ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯑꯃꯨꯛ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯂꯩꯕꯤꯕꯒꯦ? ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯁꯦꯝꯕ ꯁꯥꯕ ꯌꯥꯝꯅ ꯍꯩꯔꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯍꯟꯒꯗꯕꯅꯤ, ꯏ ꯆꯦꯜꯍꯟꯒꯗꯕꯅꯤ, ꯆꯠꯍꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯁꯣꯔꯁꯨ ꯍꯣꯜꯍꯟꯒꯗꯕꯅꯤ, ꯃꯤꯍꯨꯜꯁꯨ ꯆꯣꯡꯍꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯍꯥꯞꯂꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯃꯤꯇꯝ ꯑꯗꯨ ꯁꯥꯕꯗ ꯆꯪꯒꯗꯕ ꯌꯣꯠꯁꯤꯡ ꯑꯗꯣ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯀꯥ ꯑꯃꯗ ꯄꯨꯔꯛꯂꯦ, ꯑꯗꯨꯒ ꯌꯥꯝꯂꯕ ꯌꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯤ, ꯑꯗꯨꯒ ꯃꯁꯤ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯁꯨ ꯕꯥꯞꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯍꯣꯏ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯌꯨꯝꯗ ꯍꯟꯖꯔꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯕꯣꯛꯅ ꯃꯁꯨꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯏꯅꯤꯡꯊꯧꯅ ꯀꯧꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ? ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯕꯣꯛ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯕꯣꯛ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ꯫ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯊꯥꯡ ꯁꯨꯔꯤ ꯑꯃꯈꯛ ꯁꯥꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯅ ꯂꯥꯛꯅꯗꯨꯅ ꯍꯥꯠꯂꯒꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯋꯥꯅ ꯁꯤꯒꯗꯧꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯈꯤꯕꯅ ꯐꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯖꯥꯎ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯊꯥꯞꯄꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯜꯂꯤ, ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯜ ꯍꯅꯨꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯔꯒꯦꯀꯣ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯊꯕꯛ ꯑꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒꯦ ꯍꯥꯏꯕꯅꯣ? ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯊꯕꯛ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯍꯧꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯣꯠꯂꯝ ꯈꯔꯗꯤ ꯆꯪꯂꯒꯅꯤ꯫ ꯃꯗꯨ ꯏꯅꯤꯡꯊꯧꯒꯤꯗꯤ ꯂꯩꯕ ꯑꯃꯠꯇ ꯎꯗꯦ, ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯍꯧꯕ ꯌꯥꯈꯤꯔꯣꯏ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯥ? ꯑꯩꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯅꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯍꯥꯏꯌꯨ, ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯥꯏꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕꯒꯤ ꯁꯝꯗꯒꯤ ꯂꯧꯕ ꯃꯩꯇꯥꯟ ꯕꯣꯔꯥ 3, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯀꯞꯄꯒꯤ ꯄꯤꯔꯥꯡ ꯈꯔꯨꯡ 2 ꯄꯤꯕꯤꯌꯨ꯫
ꯃꯗꯨ ꯄꯤꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯏꯈꯠꯄ ꯌꯥꯔꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯦ, ꯃꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯀꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ꯫ ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯖꯔꯛꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯝꯁꯤꯡ ꯑꯗꯨ ꯃꯩꯇꯥꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ "ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ ꯊꯦꯝꯕꯤ? ꯂꯥꯎꯅꯦ ꯅꯪꯕꯣ, ꯅꯁꯝꯗꯣ ꯌꯥꯝꯅ ꯊꯨꯅ ꯀꯛꯁꯤ꯫ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯨ ꯌꯦꯡꯉꯨ, ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ, ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯔꯗ꯭ꯔꯣ? ꯍꯥꯏ, ꯋꯥꯗꯣ ꯀꯟꯅ ꯍꯥꯏꯒꯅꯨꯅꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨꯅꯦ ꯂꯨ ꯀꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯖꯔꯦ, ꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ, ꯑꯩꯒꯤ ꯁꯝ ꯑꯁꯤꯁꯨꯅꯦ ꯍꯦꯛꯇ ꯈꯣꯏꯖꯤꯜꯂꯤ, ꯇꯨꯔꯨ ꯇꯨꯔꯨ ꯍꯦꯛꯇ ꯈꯣꯏꯌꯦꯕ꯫ ꯂꯨ ꯑꯃꯨꯛ ꯀꯣꯛꯂꯕꯗꯤ ꯑꯩꯕꯨ ꯃꯤ ꯃꯥꯟꯈꯤꯗ꯭ꯔꯣ? ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯑꯩꯒꯤ ꯁꯝ ꯑꯁꯤꯇꯒꯤ ꯋꯥꯈꯜꯗꯅꯦ ꯑꯩꯁꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯣ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤꯅꯦ ꯌꯥꯝꯅ ꯐꯔꯕꯅꯤꯀꯣ꯫ ꯊꯦꯡꯉꯦ, ꯂꯥꯎ ꯀꯛꯂꯁꯤ꯫ ꯑꯉꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯝ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯦꯝꯕꯤꯕꯨ ꯃꯁꯥꯅ ꯌꯥꯗ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯃꯁꯝ ꯑꯗꯨ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯀꯤꯕꯗꯒꯤ ꯑꯍꯜ ꯅꯍꯥ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯝ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯥꯟ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯂꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯀꯞꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯞꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯤ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔꯨꯡ ꯑꯅꯤꯗꯤ ꯂꯥꯏꯔꯗꯅ ꯈꯔꯨꯡ ꯑꯃ ꯐꯥꯎꯕ ꯃꯅꯤꯡ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯄꯤꯕ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯨꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯣꯏꯍꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫